ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯁ ꯕꯥꯂꯥꯂꯥꯒꯤ ꯑꯍꯨꯝꯁꯨꯕ ꯁꯤꯖꯟꯒꯤ 6ꯁꯨꯕ एपिसोड पुदु लाक्चरे अखोना ममांगे एपिसोड की खंखरे फ्रेडिसु ग्रीनलैंड मपा एरिक की मनाक्ते यौख्रबने लीफना ग्रीस की कोर्फू हरेब सिटी दुदा माना थीरिबा मेप एकपनि पादु थेंगनादुना माना मतम कुइनादगी हंजरगु वाहंग अशेंग पाखुमदि फंगदबदगी अमु हलकनब सेम साख्रबने इंग्लैंड लोमदना किंग कनूट मसागी अनाब मरम ओइरगा कुइना पुंसिरो हाबसि मसाना खंजबदगी केडगत चतुना मचासिंग मयामबु कौदुना मागी मथंगदा इंग्लैंड की निंथौ ओइहौगदबा मचादु खंतोकपा लाकनब सेम साख्रे डेनमार्क लोमदसु गुडविन की अथंगदगी हाल फुटना मागी मपु फोकबाटपु मोना नमसंदुना हातख्रबनी अदुगा कॉन्स्टेलिनोपल लोमदना हेरल जनरल मानिया की लालोंगदा थुदुना किंग रोमानोस हाटपगी मराल फंगदुना लामिसिंगना फादुना पुथोकिबगी सेंसिगा लोयना एपिसोड अदु लोइसनकिबनी मचिगी मका 6ꯁꯨꯕ एपिसोडसिना कमदौबगे हाबदु मयाम पुन येंगमिनरसि हौजिक एपिसोडसिगी अहानबा सिनसि योम्सबोर्गदगी हौरे हौजिक मफमसि पुंचाई चाइदुना कनामत लेबिदबी कोंताक लानसिदु लेरि मसिबु येंगबा लाक्लिबा मियोइसिना कदai कनासु नते फ्रेडिसकी मबुंग लीफ एरिक्सननि मा हौजिक ग्रीसदगी हलक्लगा मचनुबी फ्रेडिस उनबा चंगपनि अदुबु फ्रेडिसदि मफमसिदा लेरमद्रे मफमसि लांजाव अमा थोकिबगुम अते काय असि अनागी सरू सयांगना पुंचाई चाइदु लेरि लेपसु जखा जखा चंगदुना कोथि थियोदा कनामत उनबा फंगद्रे गेट की बंकर से काखतुना मचनुबीबु कौदुना येंगबदसु पाखुम अमता पिरक्तरे मथंगी सिंदना कॉन्स्टेलिनोपल लोमदोंग लागले मसिदा हेरल कैसुम संगदा मसादा याम छौनिंगबा मगलोइना मकुट मखोंग योलिंग थांगदुना फमदुना लेरि तांजासिदा रानी जोसु हेरलदा करिगुम्बा खरा सेंथोकनबगीदमक लाकपदा हेरल नान हाइरि किंग रोमानोसना सिदिंगी ममांगदा इंगोंदा लोइना हाइदोकलमने नंगना इबु नुंसिरमलेबिदुदि तानी नंगदे इंगोंदगी सुपना खकी नचा पाम्ब ओइरमले महारानी जोना लेखिद्रबा आई पुरोइबा किंग रोमानोस अगांग ओइबा ngamlaroi habasi khangakpa kuidri माना अतोपा नुपी थीनबगीदमक ट्राई तौरुबदसु मचादु ओयु याखिद्रबने मदुदगी उपाय थिरकपदा अखोइनी तानादुना नंगोंदा ताखिबने नंगोंदगी ओइना लौरसे हाइना फिरेब अदु लेपखिबने हेरल हौगलक्तुना नंगना इंगोंदा असुक चावा नमथाक अमा तौरंगनी हाइबदुदि अई थाजरुदबने मतमदुदा नंगना इंगोंदा नंगा मरी लेनरगदि खुदिमक फंगबा यागनी हाइखिबदु तात तौबनी नत्रा महारानी जोना नंगनासु मतमदुदा अइबु नंगी नुपी ओइना डायरेक्ट लौसनबा ngamखिदेना अदुना ताकोदि नंगनासु अइबु सिनबनी आइनासु नंगबु सिनदुना अइगी अपामदु लौनबु होटनजबनी हौजिक मखोइनिमक असेंबा वारी खुदिमक खंतोकनरबनिना सानरिबा वारीसिदा मखा तानद्रे अतोपा वारीदा ओइना हेरलना मखा तारकदि हौजिक अइ फारबनिना अइगी मरुमपांगसिंगदुसु दंडी फंगदोरिबरा महारानी जोना हेरल नंगी केससे चर्च के अंगम अथोकसिंगदा ओइना सिनखरे हौजिकति मखोइना अचुम अरांगी विचार तौरकलगनी हेरल नंग अइंगोंदा वारुबा थमगनुको ngasi nang nara leiraba amagum kaisum sangde leiribasi aina tawkiba thorangdi natte heral chu khara saurab nang aibu asigumba langsida thongiba natte aingondi yawiba apangba wakhalsina khanthaba ngamdabadagi migi mapota kalakmi howa pobagi ithanta thujaba langni haina heral masana masabu maral sijari maharani joju wakhal nungaitana chatkre mathangi sindana norway gi kedagat hariba mafamsida lagli masira king kanut ki नुपी अहन रानी आलगे फूना मफम सिदा ngasi किंग कनुट यौरागनी हाइना हाइबदि मपुरोइबे यौरागनी हाइना याम हराउना मागी मनाइ मसेन मयाम सिदा ओकनबगीदमक थौरांग पुम्बा प्रबब लोइसलो हाइना कोचेन चेन दुर होनाजरी सोमना मपालोमदसु केडकत की हिथांगफम सिदा इंग्लैंडगी किंग कनुट मनाइ मसेल मयाम अमगा रानी इमावदी मचा सिंग लोइना मफम सि योक्सलगले मसिदा किंग कनुट लाउरी आई अमोना ngasiदे बाइकिंग सिंगी असेंबा लमदमसिदा हलकपदा इशादा हाइफम खंगदबा नुंगाइबा अमा फावी अदुगा अमुक ममिंग लेरबा इपाइपुसिंगी हौरकफम ओइखिबा केडगत की कोनुंगसिदा अइ यौरे खल्लुबदा अमुक हेना सुमुक नुंगाइबा फावी मसिदा मयामसिनासु यौ यौ लांगदुना माबु तारामना ओगली ngasiदी केडगतसिदा लेबा मिपुम खुदिमक कुमहै अमगुम हिथांगफमसिदा थोरक्तुना लोइन लेरे मसिदा की किंग कनुट अमदि रानी इमा मचा सिंगसिगा लोइनना हिथांगफमसिदगी हेक काखलकपगा
ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯔꯂꯥꯒꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯀꯤꯡ ꯀꯅꯨꯠꯅꯁꯨ ꯔꯥꯅꯤ ꯏꯃꯥ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥ ꯍꯥꯔꯊꯥ ꯀꯅꯨꯠ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥꯅ ꯀꯤꯡ ꯀꯅꯨꯠꯇ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯍꯥꯟꯅꯅ ꯄꯣꯛꯂꯝꯕ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯒꯋꯥꯔꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯁ꯭ꯋꯥꯏꯟꯗ ꯃꯁꯛ ꯇꯥꯈ꯭ꯔꯦ꯫ ꯁ꯭ꯋꯥꯏꯟꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯔꯂꯥꯕꯨ ꯃꯄꯥꯗ ꯃꯁꯨ ꯎꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯤꯔꯣꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯔꯂꯥꯕꯨ ꯃꯁꯛ ꯇꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯅ ꯀꯤꯡ ꯀꯅꯨꯠꯇ ꯍꯥꯏꯔꯤ, ꯑꯗꯣꯝꯅ ꯌꯥꯕꯤꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯗꯨꯅ ꯀꯦꯗꯒꯠ ꯁꯤꯇꯤꯁꯤ ꯌꯦꯡꯍꯟꯕꯤꯔꯨꯆꯨ꯫ ꯑꯩꯗꯤ ꯏꯆꯦ ꯑꯥꯜꯒꯤꯐꯨꯕꯨ ꯍꯥꯟꯅꯅ ꯎꯅꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯤꯡ ꯀꯅꯨꯠꯁꯨ ꯃꯆꯥꯁꯤꯡꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯃꯄꯥ ꯑꯦꯔꯤꯛ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯖꯍꯥꯖ ꯊꯧꯗꯣꯛꯂꯨꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯖꯍꯥꯖꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯉꯝꯕꯁꯤꯗ ꯑꯦꯔꯤꯛ ꯍꯔꯥꯎꯔꯤ꯫ ꯉꯁꯤꯗꯤ ꯉꯥꯁꯤꯡꯁꯤ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯥꯔꯇꯤ ꯑꯃꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯁꯀꯤ ꯍꯤ ꯃꯃꯥꯏ ꯆꯨꯝꯂꯤꯕ ꯀꯄꯇꯥꯟ ꯅꯤꯄꯥꯁꯤꯗꯁꯨ ꯑꯦꯔꯤꯛꯅ ꯈꯣꯡꯆꯠꯁꯤ ꯃꯥꯏ ꯄꯥꯛꯍꯜꯂꯨꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯍꯤꯗꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯈꯣꯏꯒꯤ ꯍꯤ ꯑꯃꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗꯕꯁꯤꯗ ꯉꯛꯅ ꯍꯤ ꯑꯃꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯪꯂꯤ꯫ ꯃꯥꯒꯤ ꯃꯤꯑꯣꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯆꯪꯉꯛꯇꯨꯅ, ꯉꯁꯥꯏ ꯅꯈꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯗꯣꯝꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯝꯂꯤ꯫ ꯑꯦꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯁꯥꯎꯔꯛꯇꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯂꯝꯃꯣꯏꯗ ꯊꯕꯛ ꯂꯩꯕꯗꯒꯤ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯄꯥ ꯑꯦꯔꯤꯛꯅ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯍꯤ ꯑꯅꯤꯁꯤ ꯁꯤꯟꯅꯧ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯉꯥ ꯐꯥꯗꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯑꯣꯝꯒꯤ ꯃꯍꯨꯠꯅꯆꯤꯡꯕ ꯀꯔꯤ ꯀꯔꯤꯅꯣ ꯌꯣꯟꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯇꯨꯡꯁꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯂꯣꯟꯕ ꯃꯤꯁꯤꯡ ꯂꯥꯛꯂꯒꯗꯤ ꯌꯣꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯗු ꯃꯗꯨ ꯊꯤꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯉꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯒ ꯇꯧꯁꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤ ꯍꯥꯏꯕꯗꯤ ꯃꯁꯨꯅꯨꯄꯥ ꯍꯦꯔꯜꯁꯤ ꯄꯥꯎꯈꯠꯇꯨꯅ ꯅꯕꯣꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡꯁꯤ ꯇꯝꯃꯨꯔꯁꯤ ꯍꯥꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯌꯦꯡꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯩꯕꯝ ꯒꯣꯗꯥꯎꯟꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡꯁꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯃꯥꯡꯂꯝꯂꯦ꯫ ꯕꯣꯔꯥꯁꯤꯡꯁꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯅꯨꯡꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ, ꯁꯣꯁꯤꯁꯨ ꯐꯛꯀꯥꯏꯔꯝꯃꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯣꯔꯥꯁꯤꯗ ꯅꯨꯡ ꯍꯥꯟꯖꯜꯂꯝꯂꯒ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯕ ꯃꯤꯑꯣꯏꯒꯗꯤ ꯂꯩꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯅ, ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯇꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯤꯛꯅ ꯃꯈꯣꯏꯗ ꯄꯣꯠꯁꯤꯡꯁꯤ ꯍꯨꯔꯥꯟꯈꯤꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯐ꯭ꯔꯦꯗꯤꯁ, ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ, ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯊꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯨ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯟꯅꯗꯨꯅ ꯒꯣꯗꯥꯎꯟꯁꯤ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯍꯥꯏꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯋꯦꯒꯤ ꯀꯦꯗꯒꯠꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯦ꯫ ꯃꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯅ ꯔꯥꯅꯤ ꯏꯃꯥꯕꯨ ꯌꯦꯡꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ, ꯍꯥꯏꯕꯗꯤ ꯃꯄꯨꯔꯣꯏꯕ ꯀꯤꯡ ꯀꯅꯨꯠꯇ ꯔꯥꯅꯤ ꯏꯃꯥꯅ ꯅꯝꯗꯅ ꯂꯩꯁꯟꯗꯨꯅ ꯃꯥꯕꯨꯅ ꯀꯦꯗꯒꯠꯇ ꯏꯟꯊꯣꯔꯛꯈꯤꯕꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯥꯜꯒꯤꯐꯨꯅ ꯍꯥꯏꯔꯤ, ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯏꯃꯥ, ꯑꯗꯣꯝꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ, ꯑꯗꯣꯝꯅ ꯅꯅꯥꯎ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯥꯜꯒꯤꯐꯨꯅ, ꯃꯐꯝꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯟꯗꯟꯒꯨꯝꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯍꯩꯅꯒꯗ꯭ꯔꯥ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯔꯥꯅꯤ ꯏꯃꯥꯅ, ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯩ, ꯑꯩꯅ ꯚꯥꯞꯅ ꯁꯥꯒꯠꯆꯔꯨꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯦ꯫ ꯑꯥꯜꯒꯤꯐꯨꯅ, ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯈꯥ ꯇꯥꯔꯤ, ꯑꯗꯣꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯀꯅꯨꯠ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯪꯂꯤ, ꯋꯥꯐꯝꯗꯨ ꯀꯅꯥ ꯀꯅꯥꯗꯤ ꯈꯪꯈ꯭ꯔꯦ? ꯔꯥꯅꯤ ꯏꯃꯥꯅ, ꯋꯥꯐꯝꯁꯤ ꯑꯩꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯗ ꯑꯥꯜꯒꯤꯐꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ? ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯄꯪꯕꯒꯤꯔꯥ? ꯔꯥꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤ, ꯋꯥꯐꯝꯁꯤ ꯑꯩꯅ ꯑꯗꯣꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯍꯟꯕꯒꯤ ꯃꯔꯝꯗꯤ
ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯏꯆꯦꯕꯨ ꯊꯥꯖꯕ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯂꯕꯗ ꯏꯆꯦꯗ ꯄꯥꯎꯁꯤ ꯍꯥꯟꯅ ꯇꯝꯗꯅ ꯀꯅꯥꯗ ꯇꯝꯃꯨꯅꯤ? ꯋꯥꯐꯝꯁꯤꯗꯗꯤ ꯑꯥꯜꯒꯤꯐꯨꯁꯨ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯔꯥꯅꯤ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯛꯇꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯈꯥ ꯇꯥꯔꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯏꯆꯦꯅꯁꯨ ꯈꯪꯉꯝꯒꯅꯤ꯫ ꯑꯥꯜꯒꯤꯐꯨꯅ, ꯑꯗꯨꯔꯕꯗꯤ ꯍꯥꯏꯌꯨ, ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯒꯅꯤ ꯍꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ? ꯔꯥꯅꯤ ꯏꯃꯥꯅ, ꯈꯪꯗꯦ, ꯃꯗꯨꯗꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯀꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯈꯪꯉꯤ꯫ ꯏꯄꯨꯔꯣꯏꯕ ꯀꯅꯨꯠꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯕꯀꯥꯟ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯈꯟꯅ ꯆꯩꯅꯗꯨꯅ ꯂꯩꯍꯧꯕꯗꯨ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥ ꯀꯤꯡ ꯀꯅꯨꯠꯄꯨ ꯂꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯀꯤꯡ ꯀꯅꯨꯠ ꯑꯉꯥꯡꯁꯤꯡꯁꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯐꯝꯁꯤꯅꯤ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯣꯅꯨꯡ꯫ ꯃꯐꯝꯁꯤꯕꯨ ꯁꯪꯁꯥꯔꯗ ꯃꯃꯤꯡ ꯆꯠꯍꯟꯈꯤꯕ, ꯃꯐꯝꯁꯤꯗꯒꯤꯁꯨ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯊꯧꯕꯗꯒꯤ ꯑꯊꯧꯕ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯕꯤꯌꯣꯟ ꯑꯥꯏꯟꯁꯥꯏꯠ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔ ꯗ ꯕꯣꯟꯂꯦꯁ꯫ ꯃꯐꯝꯁꯤ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯃꯐꯝꯁꯤꯅꯤ ꯑꯩꯅꯁꯨ ꯂꯟꯗꯟꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝ ꯑꯃꯅ ꯃꯔꯣꯟ ꯃꯐꯝꯁꯤꯗ ꯁꯚꯥ ꯐꯝꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯧꯔꯥꯡ, ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯔꯤ, ꯑꯩꯈꯣꯏ ꯉꯁꯤꯃꯛꯁꯨ ꯚꯥꯏꯀꯤꯡꯁꯤꯡꯅ ꯆꯠꯅꯔꯤꯕ ꯔꯨꯜ ꯃꯌꯥꯝ, ꯑꯥꯏꯟ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗ ꯁꯦꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯣꯔꯃꯦꯟꯗꯤꯗ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞꯇꯨꯁꯨ ꯃꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯤꯡ ꯀꯅꯨꯠꯅ ꯅꯣꯔꯃꯦꯟꯗꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯗꯨꯅ ꯂꯩꯈꯤꯕ, ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯈꯤꯕ ꯚꯥꯏꯀꯤꯡꯁ ꯔꯣꯂꯣꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯦ ꯍꯥꯏꯔꯤꯕ ꯋꯤꯂꯤꯌꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯀꯤꯡ ꯀꯅꯨꯠꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯃꯈꯥ ꯇꯥꯔꯤ, ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯣꯔꯛꯏꯕꯁꯤ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯁꯦꯡꯂꯕ ꯋꯥꯔꯤꯁꯤꯡꯁꯤ ꯅꯈꯣꯏꯁꯨ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯥꯜꯒꯤꯐꯨ, ꯃꯍꯥꯛ ꯃꯐꯝꯁꯤꯒꯤ ꯀꯤꯡ ꯁ꯭ꯋꯦꯟꯒꯤ ꯃꯃꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯔꯨꯜꯁꯨ ꯆꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯏꯖꯠ ꯁꯟꯃꯥꯟ ꯎꯠꯀꯗꯕꯅꯤ, ꯅꯣꯂꯨꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯂꯥꯛꯇꯨꯅ ꯏꯖꯠ ꯇꯧꯕꯤꯕꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯗ ꯑꯦꯔꯤꯛꯅ ꯂꯥꯎꯔꯤ, ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯄꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯁꯨ ꯑꯊꯨꯕꯗ ꯂꯪ ꯁꯨꯡꯅꯕ ꯁꯥ ꯃꯇꯨꯁꯤꯡ, ꯁꯑꯣꯝ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯋꯨꯟꯁꯤꯡ ꯑꯃꯗꯤ ꯅꯔꯋꯦꯜꯒꯤ ꯃꯆꯤ ꯑꯃꯗꯤ ꯃꯌꯥꯁꯤꯡ ꯄꯣꯔꯛꯂꯒꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯄ ꯍꯧꯔꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯌꯣꯟꯁꯄꯣꯛꯀꯤ ꯃꯤꯌꯥꯝꯕꯨ ꯑꯦꯔꯤꯛ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯍꯤꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯇ ꯅꯠꯇꯅ ꯂꯧꯎ ꯁꯤꯡꯎꯗ ꯁꯤꯟꯅꯅꯕ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ประꯖꯥꯁꯤꯡꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯌꯣꯟꯁꯄꯣꯛꯀꯤ ꯃꯤꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯁꯤ ꯎꯕꯗ ꯑꯩ ꯁꯦꯡꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯇꯤ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯅꯠꯇꯦ, ꯇꯥꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯈꯣꯏꯅꯁꯨ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯤꯌꯥꯝꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯈꯟꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯤꯁꯤ ꯇꯨꯡ ꯀꯣꯏꯅꯁꯨ ꯂꯩꯍꯧꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯗꯣꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯀꯥꯟ ꯑꯩꯈꯣꯏꯅ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤ ꯌꯥꯝ ꯁꯥꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯗ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯠꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯃꯤ 4 ꯈꯛꯇꯤ ꯆꯠꯄ ꯌꯥꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ चटकदौरिब हिसिदा मी मरीगी मफमदी हांगले हाइना लाउथोखरे वाफमसिदा मपा एरिकती साउनिंगबा फावरे मार मचारुपीदा नासोट पिकना हाइरी नंगना आइगी ग्रीनलैंड की प्रजासिंगबु ग्रीनलैंड से थादोक्तुना चटनबा कायहौरिबा मदुदी ओइथोक्तबनी एरिकना मयामसिदा जो ओइना मुक लाउरी मयाम समुद्रदा लेरिबा ngaसिंगसिदा अमुक्ता हंगबियो मखोय समुद्र थादोक्तुना चटपा पामब्रा हाइदुना मचानुपीदा अमुक ओनसनदुना
ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯐ꯭ꯔꯦꯗꯤꯁꯅ ꯑꯣ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯔꯥ ꯃꯌꯥꯝꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯑꯃꯨꯛ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯎꯔꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯃꯐꯝꯁꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯅꯁꯥ ꯅꯁꯥꯒꯤ ꯐꯤꯔꯦꯞꯇꯤ ꯅꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯂꯛꯇꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯇꯨꯡ ꯏꯜꯍꯧꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯑꯦꯔꯤꯛ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯥꯎꯗꯨꯅ ꯃꯥꯅ ꯆꯥꯔꯤꯕ ꯇꯦꯕꯜꯁꯤ ꯂꯪꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯍꯦꯔꯜ ꯃꯈꯨꯠꯇ ꯌꯣꯜꯂꯤꯡ ꯊꯥꯡꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯔꯛꯂꯤ ꯍꯦꯔꯜꯅ ꯍꯥꯏꯔꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯛꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯅꯊꯧꯅꯥ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯕꯅꯤ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯉꯨ ꯑꯩ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯗꯨꯕꯨ ꯅꯪ ꯉꯝꯃꯣꯏ ꯈꯪꯉꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯦꯛ ꯊꯥꯔꯛꯄꯗ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯅꯔꯥꯜꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯁꯤ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯍꯦꯔꯜꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯖꯣꯒ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯗꯨ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯈꯪꯉꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯕꯒꯤꯗꯃꯛ ꯅꯈꯣꯏꯅꯤ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯂꯥꯏꯅ ꯍꯦꯔꯜꯅ ꯃꯗꯨꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯒꯗꯕ ꯄꯣꯠ ꯅꯪꯉꯣꯟꯗ ꯂꯩꯇꯦ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯃꯨꯈꯥꯏꯅ ꯑꯗꯨꯃꯛ ꯅꯪ ꯌꯦꯡꯕꯗ ꯀꯜꯂꯨ ꯃꯇꯝ ꯃꯇꯝꯅ ꯄꯣꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯈꯤ ꯁꯥꯕꯣꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯃꯗꯤ ꯔꯥꯅꯤ ꯖꯣꯗ ꯅꯠꯇꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤꯁꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯣꯏꯅ ꯍꯥꯠꯀꯗꯣꯔꯤꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯅꯪꯕు ꯌꯥꯝ ꯅꯤꯡꯖꯔꯕꯅꯤꯅ ꯅꯪꯒ ꯂꯣꯏꯅꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯃꯤꯟꯅꯈꯤꯕ ꯇꯥꯕꯅꯤ ꯁꯣꯝꯗ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗꯅ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯑꯦꯔꯤꯛ ꯃꯄꯥꯝꯆꯥꯁꯤ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯤ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯍꯥꯏꯔꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯂꯤꯗꯔ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯐ꯭ꯔꯦꯗꯤꯁꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤ ꯃꯗꯨꯗꯤ ꯑꯆꯨꯝꯕꯔꯥ ꯃꯗꯨ ꯂꯤꯗꯔ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯂꯥ ꯅꯪꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯕꯨ ꯁꯤꯟꯅꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨꯁꯨ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯅꯪꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯆꯥꯕ ꯐꯪꯉꯛꯇꯕꯗꯒꯤ ꯑꯩꯒꯤ ꯒꯣꯗꯥꯎꯟ ꯐꯥꯎꯕ ꯐꯛꯀꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯤ ꯑꯦꯔꯤꯛꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯃꯈꯣꯏꯗꯣ ꯕꯥ ꯅꯪꯒꯤ ꯃꯥꯟ ꯆꯥꯡ ꯂꯟ ꯊꯨꯝ ꯅꯠꯇꯦ ꯅꯪꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯍꯤ ꯑꯃꯗꯤ ꯊꯝꯕꯤꯔꯝꯒꯅꯤ ꯑꯦꯔꯤꯛꯅ ꯑꯣ ꯑꯗꯨꯅ ꯅꯪꯒꯤ ꯗꯥꯜꯂꯥ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯣꯝꯅ ꯗꯥꯟꯅꯦ ꯈꯟꯕꯤꯔꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯅꯝ ꯀꯟꯕ ꯊꯧꯑꯣꯡꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯌꯥꯝꯁꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯜꯂꯝꯕꯗꯨ ꯑꯩ ꯄꯥꯝꯗꯦ ꯃꯗꯨ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯐ꯭ꯔꯦꯗꯤꯁ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯦꯔꯤꯛꯁꯨ ꯁꯥꯎꯃꯟꯕꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯍꯦꯔꯜ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯇꯧꯐꯝ ꯁꯚꯥ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯃꯐꯝꯁꯤꯗ ꯃꯍꯥꯔꯥꯅꯤ ꯖꯣ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯉꯝ ꯃꯊꯧꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯕꯤꯆꯥꯔ ꯇꯧꯒꯗꯧꯔꯤꯕꯁꯤꯅ ꯆꯔꯆꯀꯤ ꯑꯣꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅꯅꯤ ꯃꯁꯤꯗ ꯑꯍꯜꯁꯤꯅ ꯍꯥꯏꯔꯤ ꯍꯦꯔꯜ ꯁꯤꯒꯠꯁꯟ ꯅꯪ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯕꯤꯆꯥꯔ ꯇꯧꯐꯝ ꯃꯐꯝꯁꯤꯗ ꯂꯦꯞꯂꯔꯦ ꯃꯔꯝꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯔꯥꯜ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯅꯔꯥꯜꯁꯤ ꯅꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ ꯍꯦꯔꯜꯅ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁꯄꯨ ꯌꯥꯝ ꯄꯥꯝꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯃꯤꯁꯛꯅꯤ ꯉꯁꯤ ꯁꯚꯥ ꯑꯁꯤꯗ ꯐꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯃꯥꯕꯨ ꯅꯤꯡꯖꯕꯁꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯂꯝꯒꯅꯤ ꯈꯟꯖꯩ ꯑꯩꯅꯕꯨ ꯇꯁꯦꯡꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯝꯃꯒꯗꯤ ꯀꯨꯝꯃꯩ ꯃꯐꯝꯗꯨꯗ ꯀꯔꯤꯒꯤ ꯍꯥꯠꯂꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯝꯃꯒꯗꯤ ꯅꯍꯥꯟꯅ ꯂꯥꯟꯐꯝꯗ ꯑꯗꯨꯃꯛ ꯍꯥꯠꯂꯝꯕ ꯌꯥꯔꯦꯅ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯔꯜꯗ ꯍꯪꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯄꯟꯈꯤꯕꯗꯨ ꯌꯦꯡꯕꯗ ꯃꯥ ꯀꯝꯗꯧꯏ ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯀꯃꯥꯏ ꯇꯧꯏ ꯃꯁꯛꯅ ꯀꯃꯥꯏ ꯇꯧꯏ ꯍꯦꯔꯜꯅ ꯃꯥ ꯃꯁꯛꯇꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯃꯥꯏꯗ ꯃꯥꯛꯁ ꯎꯞꯁꯟꯕ ꯃꯔꯝꯅ ꯃꯁꯛꯇꯨꯃꯗꯤ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ ꯃꯥꯅꯤꯌꯥꯅ ꯐꯔꯦ ꯃꯁꯛ ꯎꯍꯧꯗ꯭ꯔꯕꯁꯨ ꯃꯁꯝꯗꯤ ꯀꯔꯤ ꯃꯆꯨꯅꯣ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯗ꯭ꯔꯦꯁꯅꯣ ꯃꯁꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟꯗꯨ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯊꯤꯕꯗ ꯂꯥꯏꯅꯕ ꯍꯥꯏꯖꯕꯅꯤ ꯍꯦꯔꯜꯅ ꯑꯗꯣꯝꯅ ꯊꯤꯗ꯭ꯔꯒꯁꯨ ꯌꯥꯒꯅꯤ ꯅꯨꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯐꯥꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ
ꯍꯦꯔꯜ ꯑꯍꯜꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯍꯥꯠꯄꯒꯤ ꯏꯔꯥꯜ ꯊꯪꯖꯜꯂꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ. ꯃꯍꯥꯛ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯡꯁꯤ ꯎꯔꯒ ꯃꯁꯥꯗ ꯆꯥꯛꯆꯕ, ꯑꯩꯒ ꯀꯤꯡ ꯔꯣꯃꯥꯅꯣꯁꯀ ꯅꯛꯅꯅ ꯂꯩꯕꯁꯤ ꯃꯥꯅ ꯄꯥꯝꯖꯗꯕ, ꯑꯩꯉꯣꯟꯗ ꯌꯦꯡꯁꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯧꯔꯥꯡꯅꯤ. ꯑꯩꯕꯨ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯐꯪꯒꯗꯕ ꯃꯔꯝꯅ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅ ꯁꯤꯜꯂꯛꯄꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯆꯍꯤ 7 ꯆꯨꯞꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ, ꯋꯥꯍꯩ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯃꯤꯡꯆꯠ ꯇꯥꯟꯕ. ꯅꯪꯅ ꯅꯁꯥꯒꯤ ꯃꯤꯡꯆꯠ, ꯅꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯦꯔꯜꯅ, ꯃꯤꯡꯆꯠ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ. ꯃꯥꯅꯤꯌꯥꯅ, ꯍꯣꯏ ꯄꯥꯝꯅꯩ, ꯑꯗꯨꯕꯨ ꯅꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯗꯤ ꯈꯔ ꯈꯦꯠꯅꯩ. ꯅꯈꯣꯏꯅ ꯃꯤꯡꯆꯠ ꯄꯥꯝꯕꯁꯤꯗꯤ ꯅꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯈꯩ ꯄꯥꯝꯃꯤ. ꯃꯥꯅꯤꯌꯥꯅ ꯃꯌꯥꯝꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯁꯤꯁꯤꯂꯤꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯕ ꯉꯝꯈꯤꯕ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯐꯝꯗꯨꯗ ꯍꯦꯔꯜ ꯍꯔꯥꯎꯈꯤꯗꯦ. ꯃꯥꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯐꯝ ꯑꯃꯗꯤ ꯃꯤꯡꯆꯠ ꯄꯥꯝꯈꯤ. ꯃꯥ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯈꯤ. ꯃꯗꯨꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ. ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯍꯦꯔꯜꯒ ꯇꯨꯃꯤꯟꯅꯕ ꯉꯝꯈꯤꯕ ꯅꯨꯄꯤꯅꯤ. ꯃꯈꯣꯏꯅꯤꯅ ꯁꯤꯟꯅꯗꯨꯅ ꯏꯅꯤꯡꯊꯧ ꯔꯣꯃꯥꯅꯣꯁꯄꯨ ꯍꯥꯠꯈꯤꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯃꯍꯥꯔꯥꯅꯤ ꯖꯣꯅꯤ. ꯋꯥꯐꯝꯁꯤꯗꯗꯤ ꯉꯁꯥꯏꯗꯒꯤ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯆꯔꯆꯀꯤ ꯑꯍꯟꯁꯤ ꯁꯥꯎꯔꯛꯂꯦ. ꯃꯥꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯗ ꯑꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯉꯥꯡꯂꯤ, ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯖꯦꯅꯔꯦꯜ. ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯄꯪꯁꯤ ꯁꯤꯔꯦ. ꯅꯪꯅ ꯉꯁꯤ ꯔꯥꯅꯤ ꯖꯣꯗ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝꯁꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯃ ꯁꯤꯕ ꯌꯥꯔꯤꯕꯅꯤ. ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯋꯥꯐꯝꯁꯤꯗ ꯆꯨꯝꯃꯦ ꯈꯪꯂꯒꯗꯤ ꯃꯗꯨꯒꯤꯗꯃꯛ ꯁꯥꯈꯤ ꯁꯥꯕꯣꯟꯗꯤ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯍꯦꯔꯜꯒꯤ ꯑꯆꯥꯟꯕ ꯃꯔꯥꯏ ꯕꯥꯇꯨꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯑꯗꯨꯒ ꯕꯥꯇꯨꯗ ꯍꯪꯂꯤ, ꯍꯥꯏꯌꯨ ꯕꯥꯇꯨ, ꯅꯕꯨꯛꯅꯤꯡꯗ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯕꯤ ꯍꯥꯏꯌꯨ. ꯅꯪ ꯍꯦꯔꯜꯒ ꯆꯍꯤ 8 ꯆꯨꯞꯅ ꯂꯣꯏꯅꯔꯛꯑꯕ ꯅꯠꯇ꯭ꯔꯥ? ꯕꯥꯇꯨꯅꯁꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯗꯨꯃꯛ, ꯍꯣꯏ ꯂꯣꯏꯅꯖꯔꯦ, ꯃꯥꯗꯤ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕꯅꯤ. ꯃꯥꯅꯤꯌꯥꯅ ꯃꯈꯥ ꯇꯥꯔꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯦꯔꯜꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ. ꯑꯗꯨꯗꯤ ꯍꯥꯏꯌꯨ. ꯍꯦꯔꯜꯅ ꯔꯥꯅꯤ ꯖꯣꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯈꯤꯕꯗꯨ ꯅꯪꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯦꯔꯜꯅ ꯍꯥꯏꯈꯤꯕꯒ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤ ꯄꯨꯟꯈꯤꯕꯗꯨ ꯅꯪ ꯎꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯕꯥꯇꯨꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯥꯅꯤꯌꯥꯅ, ꯑꯣ, ꯅꯪ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯃꯠꯇ ꯈꯪꯗꯦ. ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯕꯥꯇꯨ. ꯁꯣꯝꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯛꯄꯗ ꯍꯧꯖꯤꯛ ꯕꯥꯇꯨꯒꯤ ꯅꯨꯡꯁꯤꯅꯖꯕ ꯚꯥꯏꯀꯤꯡꯁ ꯅꯨꯄꯤꯁꯤ ꯃꯃꯥꯏꯗ ꯐꯨ ꯆꯩꯕꯒꯤ ꯗꯥꯛꯐꯝ ꯇꯥꯗꯨꯅ ꯂꯥꯟꯃꯤ ꯑꯅꯤꯅ ꯆꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯦ. ꯃꯁꯤꯗꯗꯤ ꯕꯥꯇꯨꯁꯨ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯑꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯣꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯅꯁꯨ ꯕꯥꯇꯨꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗꯒꯤ ꯃꯥ ꯁꯤꯖꯔꯕꯁꯨ ꯃꯌꯥꯝꯁꯤ ꯀꯜꯂꯝꯂꯒ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯛꯂꯦ. ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯤ, ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯅꯤ. ꯑꯗꯨꯕꯨ ꯔꯥꯅꯤ ꯖꯣꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤꯒ ꯑꯩꯅ ꯇꯧꯔꯤꯕꯗꯨꯒ ꯈꯔ ꯈꯦꯠꯅꯩ. ꯑꯩꯅ ꯔꯥꯅꯤ ꯖꯣꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯗꯅ ꯔꯦꯞ ꯇꯧꯈꯤꯕꯅꯤ. ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯀꯤꯡ ꯔꯣꯃꯥꯅꯣꯁꯅꯁꯨ ꯈꯪꯉꯛꯄꯗꯒꯤ ꯃꯔꯝꯁꯤꯡ ꯍꯪꯀꯠꯂꯛꯄꯗ ꯑꯩꯅ ꯃꯥꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯍꯦꯔꯜꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯔꯥꯅꯤ ꯖꯣ ꯑꯃꯗꯤ ꯕꯥꯇꯨ ꯍꯣꯏꯗꯤ ꯃꯊꯃꯣꯏ ꯀꯥꯏꯔꯦ. ꯃꯔꯥꯜ ꯄꯨꯝꯕꯁꯤ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯆꯔꯆꯀꯤ ꯑꯍꯟꯁꯤꯅ ꯂꯥꯎꯊꯣꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯅꯔꯥꯟꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ, ꯑꯅꯤꯅꯤ. ꯑꯃꯅ ꯃꯁꯥꯅ ꯌꯥꯖꯗꯕ ꯅꯨꯄꯤꯕꯨ ꯔꯦꯞ ꯇꯧꯕꯒꯤꯗꯃꯛ, ꯑꯃꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯍꯥꯠꯄꯒꯤꯗꯃꯛꯅꯤ. ꯃꯁꯤꯒꯤꯗꯃꯛ ꯅꯪꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕꯅꯤ. ꯑꯗꯨꯒ ꯔꯥꯅꯤ ꯖꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ, ꯑꯇꯩ ꯂꯩꯔꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯗꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯋꯦꯒꯤ ꯀꯦꯇꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ರೆ. ꯃꯁꯤꯗ ꯗꯦꯟꯃꯥꯔꯛꯇꯒꯤ ꯍꯥꯜꯐꯨꯠꯁꯨ ꯒꯣꯗꯋꯤꯟꯒ ꯂꯣꯏꯅꯅ ꯃꯄꯥ ꯀꯅꯨꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ. ꯒꯣꯗꯋꯤꯟꯅ ꯍꯥꯏꯔꯤ, ꯃꯁꯤꯔꯥ ꯃꯃꯤꯡ ꯆꯠꯂꯕ ꯀꯦꯇꯒꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ? ꯍꯥꯜꯐꯨꯠꯅ, ꯃꯥꯅꯤ, ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯍꯟꯈꯤꯕꯗꯗꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯍꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯜꯐꯨꯠ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯍꯤꯁꯤ ꯊꯧꯖꯤꯟꯈ꯭ꯔꯦ. ꯁꯣꯝꯗ ꯃꯅꯨꯡꯂꯣꯝꯗꯅ ꯀꯤꯡ ꯀꯅꯨꯠ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯁꯤꯗ ꯂꯤꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯍꯥꯜꯐꯨꯠ ꯆꯪꯁꯤꯜꯂꯛꯂꯦ. ꯀꯤꯡ ꯀꯅꯨꯠꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯔꯥꯅꯤ ꯏꯃꯥꯒꯁꯨ ꯎꯅꯍꯜꯂꯤ.
ꯍꯥꯜꯐꯨꯠꯅ ꯔꯥꯅꯤ ꯏꯃꯥꯗ ꯍꯥꯏꯔꯤ, ꯑꯗꯣꯝꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯖꯈꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯗꯣꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯍꯥꯔꯥꯅꯤꯅꯤ ꯈꯟꯈꯤ. ꯃꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ. ꯉꯁꯤꯁꯨ ꯑꯗꯣꯝ ꯐꯖꯕ ꯃꯌꯦꯡ ꯇꯥꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ. ꯔꯥꯅꯤ ꯏꯃꯥꯅꯁꯨ ꯍꯥꯜꯐꯨꯠ ꯅꯪꯁꯤꯗꯤ ꯅꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ. ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯁꯨ ꯃꯆꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈ꯭ꯔꯦ. ꯍꯥꯜꯐꯨꯠꯅꯁꯨ ꯃꯃꯥꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯀꯅꯥꯅꯣꯝꯒ ꯁꯛꯈꯪꯅꯍꯟꯒꯦ ꯍꯥꯏꯅ ꯒꯣꯗꯋꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯄꯗꯗꯤ ꯒꯣꯗꯋꯤꯟꯅ, ꯍꯥꯜꯐꯨꯠ, ꯅꯪꯒꯤ ꯏꯃꯥ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯗꯤ ꯃꯇꯝ ꯑꯃ ꯍꯥꯟꯅꯅ ꯏꯪꯂꯦꯟꯗ ꯁꯛꯈꯪꯅꯈ꯭ꯔꯦ. ꯑꯥꯜꯒꯤꯐꯨꯅꯁꯨ ꯃꯆꯥꯗ ꯒꯣꯗꯋꯤꯟꯗꯤ ꯍꯥꯟꯅ ꯁꯛꯈꯪꯅꯩ ꯍꯥꯏꯅ. ꯒꯣꯗꯋꯤꯟ ꯎꯕꯗ ꯑꯥꯜꯒꯤꯐꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯎꯠꯂꯤ. ꯀꯅꯨꯠꯅꯁꯨ ꯒꯣꯗꯋꯤꯟꯗ ꯗꯦꯟꯃꯥꯔꯛꯇꯣ ꯀꯝꯗꯧꯏ, ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ. ꯒꯣꯗꯋꯤꯟꯅ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯜꯂꯨꯕꯒ ꯌꯥꯝ ꯑꯣꯟꯅꯔꯝꯃꯤ. ꯃꯐꯝꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯂꯦ. ꯑꯩꯒꯤ ꯅꯨꯄꯤ ꯒꯤꯇꯥ ꯑꯃꯗꯤ ꯏꯆꯥꯁꯤꯡꯁꯨ ꯎꯅꯕ ꯐꯪꯖꯔꯛꯂꯦ. ꯔꯥꯅꯤ ꯏꯃꯥꯅ, ꯑꯉꯥꯡꯁꯤꯡꯗꯤ ꯗꯦꯟꯃꯥꯔꯛꯇ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯍꯪꯂꯤ. ꯒꯣꯗꯋꯤꯟꯅ, ꯂꯩꯍꯧꯗꯦ, ꯃꯈꯣꯏ ꯏꯪꯂꯦꯟꯗ ꯆꯠꯍꯟꯈ꯭ꯔꯦ. ꯀꯅꯨꯠꯅ, ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯗꯤ ꯎꯗꯦꯅ. ꯍꯥꯜꯐꯨꯠ, ꯅꯄꯨꯗꯤ ꯀꯥꯏ ꯂꯩꯍꯧꯔꯦ, ꯃꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯪꯂꯤ. ꯋꯥꯍꯪꯁꯤꯗ ꯍꯥꯜꯐꯨꯠꯁꯨ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯗꯨꯅ ꯕꯕꯥ, ꯄꯨꯄꯨꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ. ꯄꯥꯎꯁꯤꯗ ꯔꯥꯅꯤ ꯏꯃꯥ ꯑꯃꯗꯤ ꯀꯅꯨꯠꯁꯨ ꯉꯛꯇꯨꯅ, ꯕꯕꯥꯗꯨ ꯃꯁꯥ ꯉꯝꯗꯕ ꯑꯅꯥꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ? ꯃꯁꯤꯗ ꯍꯥꯜꯐꯨꯠꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ. ꯃꯔꯝꯗꯤ ꯃꯄꯨꯗꯣ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ. ꯃꯁꯤ ꯃꯄꯥ ꯀꯅꯨꯅ ꯈꯪꯉꯛꯂꯒꯗꯤ ꯃꯥꯕꯨꯁꯨ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯔꯕ ꯒꯣꯗꯋꯤꯟꯅ ꯀꯅꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯕꯤꯗꯨꯅ ꯍꯥꯜꯐꯨꯠꯄꯨ ꯀꯟꯕꯤꯈ꯭ꯔꯦ. ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯗ ꯀꯤꯡ ꯀꯅꯨꯠꯁꯨ ꯉꯁꯥꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯔꯝꯕꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯗꯋꯤꯟ ꯃꯥꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝꯅꯤ ꯍꯥꯏꯅ ꯄꯤꯔꯛꯂꯤꯕ ꯀꯥꯁꯤꯗ ꯆꯪꯉꯛꯄꯗ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯃꯣꯠꯄ ꯌꯦꯡꯒꯣꯟꯒꯨꯝꯕ ꯑꯣꯏꯔꯝꯂꯦ. ꯃꯁꯤꯗ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, ꯀꯥꯁꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ. ꯅꯪꯅꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ. ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨ ꯑꯩ ꯀꯥꯎꯗ꯭ꯔꯤ. ꯒꯣꯗꯋꯤꯟꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯗꯨꯃꯛ, ꯑꯩꯗꯤ ꯃꯇꯝꯗꯣ ꯀꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯉꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯥꯜꯒꯤꯐꯨꯅ ꯃꯈꯥ ꯇꯥꯔꯤ, ꯉꯁꯤꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯑꯇꯤꯊꯤꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯒꯗꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯛꯁꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ. ꯒꯣꯗꯋꯤꯟꯅ, ꯉꯁꯤꯗꯤ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯕ ꯌꯥꯔꯔꯣꯏ. ꯑꯩꯁꯤ ꯑꯗꯣꯝꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ. ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯒꯤꯇꯥꯒ ꯂꯨꯍꯣꯡꯗꯨꯅ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕꯅꯤꯅ ꯁꯥꯒꯩꯁꯤꯒꯤ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯈꯤꯕꯗꯨ ꯑꯩꯅ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯅ, ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯅ ꯄꯥꯝꯖꯅ ꯇꯧꯕ ꯊꯕꯛꯅꯤ, ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ. ꯑꯥꯜꯒꯤꯐꯨꯅ, ꯅꯪꯒꯤ ꯀꯔꯝꯕ ꯍꯩꯅꯕꯤꯅꯣ? ꯀꯔꯤꯕꯨꯅꯣ ꯄꯥꯝꯖꯔꯤꯕꯁꯤꯅ? ꯒꯣꯗꯋꯤꯟꯅ, ꯑꯩꯒꯤ ꯄꯥꯝꯖꯕ, ꯑꯩꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯑꯣꯏꯗꯨꯗ ꯇꯣꯡꯕꯗꯨꯅꯤ, ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯨꯅꯤ. ꯃꯇꯝ ꯑꯃ ꯔꯥꯅꯤ ꯏꯃꯥꯒꯤ ꯅꯨꯄꯥ ꯑꯦꯒꯋꯤꯟꯅ ꯀꯅꯨꯠꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯒꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯀꯅꯨꯠꯇ ꯇꯣꯡꯈꯤꯕꯅꯤ. ꯅꯪꯁꯨ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯒꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯔꯥꯅꯤ ꯏꯃꯥꯗ ꯇꯣꯡꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯍꯥꯜꯐꯨꯠ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ, ꯑꯩꯅ ꯊꯥꯖꯩ. ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤ, ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯁꯤ. ꯁꯣꯝꯗꯅ ꯀꯤꯡ ꯀꯅꯨꯠ ꯃꯊꯟꯇ ꯂꯃꯥꯡ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯏꯪꯂꯦꯟꯗ ꯂꯥꯟꯗꯥꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯐꯝꯁꯤꯗ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝ ꯑꯃ ꯈꯣꯝꯗꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯌꯥꯝꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯧꯅꯥ ꯄꯤꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯇꯥꯟꯖꯥꯁꯤꯗ ꯂꯤꯐ ꯏꯔꯦꯛꯁꯟ ꯂꯥꯛꯇꯨꯅ, ꯑꯗꯣꯝꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕꯅꯣ? ꯑꯩꯁꯨ ꯃꯐꯝꯁꯤꯗꯅꯤ, ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯈꯤꯕꯗꯨ. ꯀꯅꯨꯟꯅ, ꯉꯁꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯒ꯭ꯔꯤꯟꯂꯦꯟꯗꯔ. ꯂꯤꯐꯅ, ꯑꯩꯁꯨ ꯉꯁꯤ ꯑꯗꯣꯝꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯀꯅꯨꯟꯅ, ꯂꯤꯐ, ꯉꯁꯤ ꯅꯪ ꯎꯕꯗ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯅꯪꯅ ꯂꯟꯗꯟꯒꯤ ꯊꯣꯡꯗꯨ ꯊꯨꯗꯦꯛꯄꯒꯤ ꯄ꯭ꯂꯥꯟꯗꯨ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯗꯨ ꯐꯪꯉꯝꯗꯕꯁꯨ ꯌꯥꯏ. ꯂꯤꯐꯅ, ꯂꯥꯟꯐꯝꯗꯨ ꯑꯩ ꯈꯛꯇꯅ ꯍꯣꯠꯅꯔꯒ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦꯗ, ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯐꯪꯉꯤ, ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟꯅꯤ. ꯀꯅꯨꯟꯅ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯐ꯭ꯔꯦꯗꯤꯁ, ꯅꯆꯟꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇꯨ ꯀꯥꯏꯗ ꯊꯝꯃꯝꯂꯦ? ꯂꯤꯐꯅ, ꯑꯩꯁꯨ ꯈꯪꯗꯦ. ꯑꯩꯅ ꯄꯥꯎ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯌꯣꯟꯁꯄꯣꯛꯇ ꯂꯩꯈ꯭ꯔꯦ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯌꯣꯟꯁꯄꯣꯛꯇ ꯆꯠꯂꯨꯕꯗꯗꯤ ꯃꯐꯝꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯂꯨꯠ ꯇꯧꯕ ꯆꯪꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯈꯤꯕ꯭ꯔꯥ? ꯃꯐꯝꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯀꯅꯨꯟꯅ, ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ. ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯅ ꯑꯣꯂꯥꯐꯄꯨ ꯍꯥꯠꯂꯝꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟꯕꯨꯗꯤ ꯉꯥꯛꯄꯤꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯦꯔꯒꯗ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏ. ꯂꯤꯐꯁꯨ ꯉꯛꯅ, ꯃꯥꯅ ꯑꯣꯂꯥꯐꯁꯨ ꯍꯥꯠꯈ꯭ꯔꯕ?
Kanuna sigi pahoksibong mabung ama oina nang taramdraba. Nang dia sukui besi kaida mangore hangli. Leafna Rus, Constantinople, Africa, Sicily, mafam singdu yaurure. Herald ga punna ningthau kaya gi mateng pangduna lanfam kaya thengnarure. Kanuchu Herald palakpasida ningsinglakuna. Adorabdi Herald du Norway gi ningthau oigani haina adum sonjadun leiba angangdu hojikti kauromgadaba male. Leafna wahangdu gi paukumdi aina piba ngamloi. Herald masana pijagadabani haidi. Kanuna ngasi nangna mafamsida mo halibisina karigino. Leafna ai mafamsida ai gi mateng pangbiba ngamba mi thirakpani. Ai jahas amaga chatminaba yaba mi kharaga pami. Maramdi ai anauba lam ama thigadaba lei. Kanuna matamdo ai suningchingli nangna London gi thong thodekpada mateng pangmagidamag aina nangwanda kari pami hangmada nang karimta lau yakidabani. Adubu ngasidi aina nangwanda kodol ama pirage. Aina nangwanda jahas amaga mioi kharaga pirage. Aduga nangna pamliba lamdo thiduna aikoi biking singi mingjat tanba ngamba oiru haiduna bor pikre. Mathangi sindana Constantinople gi nanthokpa ngamaroidaba ising mayaida leiba jail amada lagli. Masida Herald bu General Mania gi lanmi kharana pudun lagli. Masida Herald su yoksalakuna leithokduni yenglubadadi magi achanba manai Kishan Batu amadi Batu ga nungsinajaba nupi sisu General Mania gi yathangdagi pang tingduna hatokduna thamamle. Masi ubda Herald magi leramba thona pumba mangduna mathamoi machet tana kaire. Haibadi magi maramdagi lanjadraba magi mioi mana matam sangna loina jaraklaba magi matengda pangduna laknaba makoisingsi aremada mathwai mangkre. Herald su jiklan mi singchina General Mania gi manakta pudun lakli. Masida General Mania na usittana hairi nangna lakpada mapanda kangduna lehoriba nangi namanaba singdu uraklaba natra. Hojikchu nangna di kanjari nangsi yam singba mini haina. Aduba nangsu kuiraroi ngasi namanaba singna siriba sigum nangsu haklagadabani. Aduga loina na Constantinople sida Norway dagi Vikings Herald Sigurdsson laamme haiba wari dusu muthatkani. Nasa phau mangwada natana naming phau muthatkani hajalagli. Herald su mitkane yengduna hairi aibu hajo hairagadi hatkadaba leirabadi hojima aibu halau natragadi matam chonthakragadi aina namangmuktada wasaktuna hairi nangbu aina soidar hatkani. Hojik phauba Herald na thona handabasida General Mania I kabadagi Herald bu koma amada langthaduna thamkre. Mathangi sindana Greenland da lagli. Masida Fredis hojik mapa Eric ka yanadrabanina mapagi manakta phau leitabi magi mioi singji kautholaga teng khanduna jaga amada yarek tu leiri. Makoi hayengdi mafam si thadokuna chatkidoribani. Eric chu lapna dumak machan pina tawriba mongsi I kane yengdo leiri. Masidagi Eric wakhal munna khanduna hayeng machanopi Fredis wana chatkidoriba hi sigi manakta laktuna hi sibu sem sariba hi si mamai chumgadoribani pasida ai ngasi nangondagi mateng ama lawba laklibani. Haibadi ichanopi Fredis na hayeng mafam si thadokuna chatkani hairibasi nangna themduna mukta chattanaba honau. Nipasina aikoi ni denatana Fredis chu khangamgani hojik ingmagi season ju haurakadore aduna aikoi mafamsida yam kuina leithoklagadi khudong thiba awaba mayam mayoknabasu yai. Aduna hojik adomna haibiribadu ai Fredis ta haiba ngamoi mana su yarakadaba leite. Masidagi Eric upai leitana amuk wakhan khanduna tholalaga nipasida nakoigi hisi hore lairaida thengjanbada hoba male masi imta semjalu hajanduna kaukhatlaga nipasina hi ahoba hairibsi kaidana haina koithi thiringai Eric na singjangna yanduna hatokre aduga isingda thadaduna thamamli. Masigi matung Eric mirak narak yengduna Fredis ki machanapa Herald tumningai tuminna puthoklaga kanamta uduna bachatkre. Herald na sumapuda pupu aikoni na chatlibsi kaidano hangli. Eric na ngasi aikoni na chatliba khongchatsi miyam sibu kannanaba chatliba khongchatni haiduna episode asi matang swaida loisale. Masigi makha mathang amuk pudun lakjage ngasigidi mayambu amuk kanna kainanaba yathang nijari.